Makal Mathal Manipur. ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ. ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ. ꯔꯥꯍꯨꯜꯅ ꯃꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯍꯧꯔꯤꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕꯒꯤ ꯃꯈꯣꯟ ꯇꯥꯈꯤ. ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯔꯥꯍꯨꯜꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯤ. ꯀꯤꯃꯟꯗꯅ ꯃꯍꯥꯛ ꯆꯦꯟꯕ ꯉꯝꯗꯕꯗꯒꯤ ꯂꯝꯕꯤꯗꯨꯗ ꯇꯨꯁꯤꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯈꯤ. ꯃꯥꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯈꯨꯅꯤꯡ ꯁꯌꯦꯡ ꯑꯇꯩ ꯃꯐꯝ ꯈꯔꯗ ꯇꯠꯇꯨꯅ ꯏ ꯊꯣꯛꯑꯦ. ꯔꯥꯍꯨꯜꯗꯨ ꯇꯨꯁꯤꯟꯕꯒꯤ ꯆꯩꯅꯥꯈꯣꯟꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯂꯩꯔꯤ. ꯃꯇꯝꯗꯨꯗ ꯃꯥꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯄꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯆꯧꯕ ꯃꯇꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ. ꯃꯗꯨꯗꯒꯤ ꯔꯥꯍꯨꯜꯗꯨ ꯑꯃꯨꯛꯀꯁꯨ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯈꯤ. ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯥꯏꯕ ꯃꯪꯂꯦꯝꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯔꯤ. ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯀꯦꯟꯗꯜ ꯑꯃꯠꯇ ꯄꯤꯔꯛꯎ. ꯑꯉꯥꯡꯁꯦ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯦ. ꯑꯩ ꯂꯝꯕꯤ ꯇꯥꯛꯀꯦ." ꯑꯁꯨꯝꯅ ꯃꯥꯏꯕꯅ ꯍꯥꯏꯕꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯏꯃꯨꯡꯗꯒꯤ ꯀꯦꯟꯗꯜ ꯑꯃ ꯄꯤꯔꯦ. ꯕꯤꯀ꯭ꯔꯝꯒꯤ ꯃꯥꯡꯒꯣꯜꯗ ꯃꯤ ꯃꯔꯥꯡ ꯂꯥꯡꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯍꯧꯒꯠꯅꯔꯛꯇꯨꯅ ꯆꯪꯅꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯃꯪꯂꯦꯝꯕꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯔꯥꯍꯨꯜꯗꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯦꯜꯂꯛꯀꯅꯤ. ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯃꯥꯕꯨ ꯃꯌꯥꯝꯅ ꯑꯣꯛꯄꯤꯌꯨ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯟꯗꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯃꯌꯥꯝꯅ ꯇꯥꯟꯅꯒꯗꯕꯅꯤꯀꯣ." ꯃꯥꯏꯕ ꯃꯪꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯃꯣꯜ, ꯕꯤꯀ꯭ꯔꯝ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯔꯥꯍꯨꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯔꯤ. ꯁꯣꯝꯗ ꯔꯥꯍꯨꯜꯅ ꯆꯦꯟꯅ ꯈꯜꯂꯛꯏ, "ꯀꯩꯅꯣ ꯑꯩꯅ ꯆꯦꯜꯂꯤꯁꯤꯕꯣ? ꯀꯥꯏꯗꯅꯣ? ꯁꯤꯗꯤ ꯃꯅꯤꯡ ꯂꯧꯕꯨꯛ ꯇꯥꯕ ꯂꯝꯕꯤꯗꯨꯅꯤꯅꯦ. ꯑꯁ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ? ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯈꯤꯕꯅꯤꯗ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯜꯂꯛꯈꯤ. ꯔꯥꯍꯨꯜꯅ ꯆꯦꯜꯂꯛꯏꯕ ꯑꯗꯨ ꯃꯥꯏꯕ ꯃꯪꯂꯦꯝꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯀꯧꯕꯗꯒꯤꯅꯤ. ꯑꯗꯨꯕꯨ ꯔꯥꯍꯨꯜꯗꯨ ꯕꯤꯀ꯭ꯔꯝ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯔꯥꯍꯨꯜꯗꯨ ꯆꯞ ꯂꯦꯞꯄꯒ ꯂꯩ. ꯔꯥꯍꯨꯜꯅ ꯂꯦꯞꯄꯤꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯕꯤꯀ꯭ꯔꯝꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕ ꯕꯤꯃꯣꯜ, ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯔꯥꯍꯨꯜꯒꯤ ꯃꯃꯤꯠꯇ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯅ ꯎꯈꯤ. ꯁꯣꯝꯗ ꯃꯥꯏꯕꯅ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯅꯠꯇꯅ ꯄꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ. ꯃꯗꯨꯗ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ, "ꯍꯩꯁ, ꯑꯉꯥꯡꯁꯦ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯦ. ꯃꯥ ꯊꯣꯡꯒꯥꯜꯗꯤ ꯌꯧꯔꯛꯈ꯭ꯔꯕꯅꯤ. ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯎꯒꯅꯤ. ꯃꯥꯕꯨ ꯐꯪꯅꯕ ꯇꯥꯟꯅꯧ." ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ. ꯁꯣꯝꯗꯅ ꯔꯥꯍꯨꯜꯅ ꯃꯌꯥꯝꯗꯨ ꯎꯕꯗꯒꯤ ꯔꯥꯍꯨꯜꯗꯨ ꯍꯜꯂꯒ ꯆꯦꯟꯈ꯭ꯔꯦ. ꯔꯥꯍꯨꯜꯅ ꯍꯜꯂꯒ ꯆꯦꯟꯈꯤꯕꯗꯨ ꯕꯤꯀ꯭ꯔꯝꯅ ꯎꯈꯤ. ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ, "ꯑꯦ, ꯔꯥꯍꯨꯜ ꯑꯥꯗ ꯆꯦꯟꯈ꯭ꯔꯦ" ꯍꯥꯏꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯕꯤꯃꯣꯜꯅ, "ꯍꯥ, ꯀꯔꯥꯏ? ꯇꯥꯅꯧ ꯕꯤꯀ꯭ꯔꯝ, ꯅꯈꯣꯏ ꯈꯔ ꯑꯁꯣꯝ ꯂꯩꯔꯛꯂꯣꯝꯗ ꯊꯠꯆꯜꯂꯛꯑꯣ." "ꯍꯣꯏ ꯀꯀꯥ, ꯃꯥꯅ ꯆꯦꯟꯈ꯭ꯔꯤꯁꯦ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛ ꯂꯣꯝꯗꯅꯤ. ꯃꯅꯤꯡ ꯂꯧꯕꯨꯛ ꯌꯧꯈ꯭ꯔꯗꯤ ꯊꯤꯕ ꯋꯥꯔꯅꯤ. ꯌꯧꯗ꯭ꯔꯤꯉꯩꯗ ꯐꯥꯍꯧꯁꯦ." ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯔꯥꯍꯨꯜꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ. ꯔꯥꯍꯨꯜꯅ ꯃꯅꯤꯡ ꯂꯧꯕꯨꯛ ꯌꯧꯔꯝꯗꯥꯏꯗ ꯕꯤꯀ꯭ꯔꯝ ꯍꯣꯏꯒꯤ ꯈꯣꯡꯕꯨꯅ ꯔꯥꯍꯨꯜꯕꯨ ꯐꯥꯔꯝꯃꯤ. ꯕꯤꯀ꯭ꯔꯝꯅ ꯔꯥꯍꯨꯜꯗ, "ꯃꯇꯥꯎ ꯔꯥꯍꯨꯜ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥ? ꯁꯦ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯕꯨ ꯃꯌꯥꯝꯅ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯈꯤ. ꯑꯁꯨꯝꯅ ꯄꯨꯔꯛꯇꯨꯅ ꯃꯥꯏꯕ ꯃꯪꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯈꯤ. ꯔꯥꯍꯨꯜꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯈꯤ. ꯕꯤꯃꯣꯜꯒꯤ ꯅꯨꯄꯤꯅ, "ꯏꯆꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ" ꯍꯥꯏꯗꯨꯅ ꯊꯦꯝꯈꯤ. ꯃꯇꯝꯁꯤꯗ ꯃꯥꯏꯕ ꯃꯪꯂꯦꯝꯕꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯈꯔ ꯍꯟꯗꯣꯛꯑꯣ. ꯍꯧꯖꯤꯛꯇꯤ ꯔꯥꯍꯨꯜꯁꯦ ꯆꯦꯜꯂꯔꯣꯏ. ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ. ꯃꯌꯥꯝ ꯈꯖꯤꯛꯇ ꯍꯟꯗꯣꯛꯄꯤꯌꯨ." ꯃꯥꯏꯕꯒꯤ ꯋꯥ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯔꯥꯍꯨꯜꯗ ꯄꯥꯏꯔꯝꯕ ꯃꯈꯨꯠꯁꯤꯡꯗꯨ ꯊꯥꯗꯣꯛꯅꯔꯦ. ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯐꯝꯅꯈ꯭ꯔꯦ. ꯃꯥꯏꯕ ꯃꯪꯂꯦꯝꯁꯨ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯔꯥꯍꯨꯜ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯣ?" ꯔꯥꯍꯨꯜꯗꯨ ꯍꯣꯏꯁꯨ ꯃꯥꯏꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ. ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ. ꯃꯥꯏꯕ ꯃꯪꯂꯦꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯒꯤ ꯃꯀꯣꯛꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯤ.
मदुदा राहुलदु नुपी की खोंजलदा कपखी लैरिबा मयामदु स्वाई लाउखी माइबा मंगलेम्बना हायरी करिगिनोने नंगना कपिदुबो हायो हायो नंगना करि पामिबनो नंगना पामबदो आई पीबा ngambra yenge माइबा मंगलेम्बना हारिबा वादु ताबदा राहुलदा चंगलिबा थवाई अदु कप्पगा हायरी इपु राहुल से आइगा चमिनग्रगे मा यावद्रदी आई इथंत लैबसे यामना वारे माइबा अदुना हायरी यादे यादे अदु तौहैदेको मागे मतम यामना वाली माइबा अमदी राहुलदा चंगलिबा थवाई मखोय अनीना सानरिबा वारिदु करिनो हाइबदु लैरिबसिंग अदुना खंगदे मदुदा विक्रमगी मपा लुखोइना माइबा मंगलेम्बदा हायरी तादा करिनो थवाई सिना हायरिसिबो तौरिबा थौदोकसे अइखोइदी मंगा चप मानरे पुंसीदा अमुक्ता असिगुम्बा थिंगनरक्ट्री माइबा मंगलेम्बना लुखोय अमदी लैरिबा मयामदु तानानबा हायरी मयामसु ताबियु राहुलदा हौजिक चंगलिबा थवाई असिगा राहुलगा ममांग मपोक्ता नुसिनजरई असुमना माइबा मंगलेम्बना राहुल अमदी थवाई अदुगी ममांगी मपुकी वारी लिरखी राहुल सी ममांगी मपोक्तदी मागी ममिंगसी पोइरई कौई सेंजाव पाइबा इमुंगी मसानी सक जामना कींगी हाइदुना माबू मयामना केंगबा कौई माना क्लास 12 कारकपा मतमदुदा माना तमलिबा स्कूल अदुदा लमगानबिसु क्लास 11 दा कारखी राहुल की ममांग मपोक्ता थिंगनरिबा नुपी असिगी ममिंग लमगानबी कौबा मरमननी ngасai राहुलना थाबल चोंफमदा लमगानबीगी ममिंग ताबदा स्वाई लाउख्रिबदो पोइरैना नोंगमा ममानबा खरगा क्लास दा लांगलिंगै पोइरैगी ममानबा जेम्स चंगक्तुना हायरी ओय केंगबा आइदि ngan kai खंगदे क्लास 11 दा साथबी लेरांगमा पोमसा नहोरे जेम्स की वा ताबदा पोइरैना हायरी करी यवानोने इदाइरेन नपाउ ताबदि सासी इलेक्ट्रिक चिंगबगुम थ्रत थ्रत चिंगी है हौजिकपु कदाय वाइदा सलहौगे जेम्स न मखा ताना हायरी पाथौ इबुंगो असिगी गुलमोहर मखोंगसिदा मतारोय सिंगा वारी सुथा हौरिबनीने मतम मदुदा मखोयगी ममानबा तोलेनना हायरी वारेदा प्रो अनीगी यकाइरोन से रेडियो नाटकतगा ओरदी ngसाइना रेडियो दो सिंजू सारनी अइना लंगबदा मदुदा जेम्स न हायरी फरे कैनो ताइंगदबा नंग तारुनु नत्रो मताव केंगबा मदुदा पोइरैना हायरी अचुम्बा यवानिदो पाथौ इबुंगो मयामदु वा नोई पोइरैने मखा तारई कराइदनो लेहवेबो ससिलाओ मदुदा जेम्सना होय होय हाइदुना पोइरै खोइगी ममानबा सिंगा पुन्ना लमगानबी होइना लैरिबा अदोमदा जेम्सना लुचिंगदुना लाखी लमगानबीना ममानबी सिंगा नुंगाइबा वारी अमदा नोक्तुना लैरंबा अदु पोइरैना उखी पोइरैना जेम्स ता हायरी पुंसी सिदा चोंखिद्रबा मिहुल अमा चोंगईदा मताव जेम्सना मखा तारई चोंगबनी छत छत चिंगबनी है लाओ मनाक संगुसे तोलेना तंजादुदा हायरी मसीमदी इमागी ममो ओहलगे हे मताव मयाम पोइरैदु तोलेनदा मुन्ना येंगागा हायरी हाय ngakha नंग चैना फंगेरा हा नंग नकोक्तुदा ट्रांसफर तौसिलौरो असिसे नंग ब्रो अइगी तालोय खंगबा नतै मदा दुगुम हायनु नचिन नरै किनको मदुदा तोलेंदु हौना नोगा हायरी मताव नंगी डायलॉग सिनिसे आइना याम चाइसे काइदगिनो नंग सिदी तौबा ngamba मिनिने अदगी मयामदो हौना नोंगनरई पोइरै खोइगी कांगबुना नोक्तुना लमगानबी खोइगी लैरिबा अतोमदा लाकपदु लमगानबी खोइना उखी मदुदा लमगानबीगी ममानबी जेसिकाना हायरी मयाम अखा अराव खरा लाए हे लमगानबीना मखा तारई अवोइबा हैनरोइदोरी हे क्लास ता चंगसे लाओ असुमना मखोइना क्लास लोमदा चटपा हौरई जेम्सना मखोइना चलिबा अदुगी ममांगदा फट लाउना चंगसिनदुना हायरी कैनो नोइना आइखोइ लाकपा उबदगी हल्लगा चटख्रिदो कैगिनो जेसिकाना हायरी ए कैनो हाइसिबो आइखोइदी क्लास ता चंगगेना चंगजबनी नोइ लाकपगी चटपा नचादेना मदुदा जेम्सना हाइमा आइखोइ लाकपगी चटपा नचादब्रो हाइसे जेसिकाना हायरी नचादे नोइ लाकपगा अमता उदेको आइखोइ तोलेना तंजादुदा हायरी नचिन थिनु आइखोइ लाकपा उदे काइना आइखोइ लाकपा उबदगी नत्रो नोइना आइखोइदा येंगमगा चटख्रिदो नोइ हौजी क्लास मनुंगसिदा पुलप होइजलगा मोरोक मै थारगा हालुरो हा नोइ नमितुदा अवा उगेरो जेसिकाना हायरी अदु खंगदी फरे कैनो
ꯑꯋꯥ ꯎꯒꯦꯔꯥ ꯃꯟꯗꯦꯂꯦ ꯎꯒꯦꯔꯥ ꯑꯩꯈꯣꯏꯅ ꯅꯣꯏ ꯎꯕꯗꯒꯤ ꯆꯠꯂꯤꯁꯦ ꯃꯔꯝ ꯈꯪꯉꯣ꯫ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯄꯣꯏꯔꯩꯅ ꯂꯝꯉꯥꯟꯕꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯣꯝꯁꯦ ꯑꯩꯅ ꯀꯔꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯄꯣꯏꯔꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯁꯣꯝꯁꯦ ꯑꯩꯅ ꯀꯔꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ꯫ ꯂꯝꯉꯥꯟꯕꯤꯅ ꯈꯨꯝꯃꯛꯏ, ꯍꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ, ꯎꯔꯗꯤ ꯐꯔꯦ, ꯃꯁꯛꯁꯤꯡꯁꯤꯒ ꯑꯉꯥꯡ ꯐꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯂꯝꯉꯥꯟꯕꯤ ꯈꯣꯏꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯏ, ꯍꯦꯔꯥ ꯁꯛꯀꯤ ꯋꯥꯗꯤ ꯅꯨꯄꯥ ꯃꯩꯗꯥ ꯇꯥꯕꯅꯤꯗ, ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯣꯏ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯍꯜꯂꯛꯑꯦ꯫ ꯃꯇꯝꯗꯨꯗ ꯖꯦꯝꯁꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯎ, ꯀꯩꯅꯣ ꯅꯪ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯦꯡꯕꯒꯤ ꯎꯈ꯭ꯔꯕꯣ? ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦꯍꯦ, ꯃꯥꯁꯦ ꯑꯩꯅ ꯅꯣꯡꯃ ꯐꯣꯟ ꯈꯨꯟꯕꯤꯈꯤꯕ ꯅꯨꯄꯤꯗꯨ ꯃꯥꯜꯂꯤꯃꯤꯅꯦ꯫ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯥꯛꯁ ꯎꯞꯄꯅꯤꯅ ꯌꯥꯝ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯅꯁꯨ ꯑꯩ ꯈꯪꯉꯝꯃꯣꯏ, ꯑꯩꯁꯨ ꯃꯥꯛꯁ ꯎꯞꯄꯅꯤꯅ, ꯑꯗꯣ ꯍꯣꯔꯦꯟ ꯐꯖꯅ ꯍꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯖꯦꯝꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯕꯥꯅꯤꯗꯤ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯑꯦꯜꯕꯝꯒ ꯌꯥꯝ ꯀꯨꯝꯃꯤꯖꯥꯠꯅꯤꯅ꯫ ꯄꯣꯏꯔꯩꯅ ꯈꯨꯝꯃꯛꯏ, ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯃꯊꯪ ꯃꯊꯪ ꯊꯨꯡꯅꯔꯛꯏ꯫ ꯂꯝꯉꯥꯟꯕꯤ ꯈꯣꯏꯅ ꯒꯦꯠꯂꯣꯝꯗ ꯂꯥꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯏꯅ ꯎꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯝꯉꯥꯟꯕꯤꯗ ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕꯅꯦ, ꯁꯣꯝꯁꯦ ꯑꯩꯅ ꯅꯣꯡꯃ ꯐꯣꯟ ꯈꯨꯟꯈꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯂꯝꯉꯥꯟꯕꯤꯗꯨ ꯄꯣꯏꯔꯩꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯅꯠꯇꯦ꯫ ꯂꯝꯉꯥꯟꯕꯤꯅ ꯅꯣꯛꯏꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯐꯣꯟ ꯇꯥꯍꯧꯕꯗꯒꯤ ꯄꯣꯏꯔꯩꯅ ꯈꯨꯟꯕꯤꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯄꯣꯏꯔꯩꯅ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯅꯣꯡꯃ ꯊꯦꯡꯅꯕꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ, ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯌꯥꯒꯗꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯐꯣꯟ ꯈꯨꯟꯕꯤꯈꯤꯕ ꯅꯨꯄꯤꯗꯨ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯄꯣꯏꯔꯩꯅ ꯍꯪꯕꯗ ꯂꯝꯉꯥꯟꯕꯤꯅ ꯅꯣꯛꯃꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯤꯕꯗꯣ꯫ ꯄꯣꯏꯔꯩꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ, ꯑꯩꯗꯤ ꯁꯣꯝꯁꯦ ꯌꯥꯝ ꯃꯥꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯂꯝꯉꯥꯟꯕꯤꯅ, ꯍꯣꯏ ꯃꯥꯅꯦ ꯃꯥꯅꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦꯕꯨ ꯀꯩꯅꯣ, ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯂꯝꯉꯥꯟꯕꯤꯅ, ꯑꯩꯅ ꯍꯥꯏꯔꯝꯕꯗꯨꯕꯨ, ꯑꯣ, ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯣ ꯀꯩꯗꯧꯔꯒꯦ? ꯂꯝꯉꯥꯟꯕꯤꯒꯤ ꯋꯥ ꯇꯥꯕꯗ ꯄꯣꯏꯔꯩꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯑꯗꯣ ꯅꯠꯇꯦꯅꯦ, ꯅꯪꯅ ꯃꯊꯪ ꯊꯦꯡꯅꯕꯗ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯒꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯣꯏꯅꯁꯦ ꯍꯥꯏꯕꯗꯨꯁꯨ ꯀꯣꯏꯅꯁꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ, ꯅꯪꯒꯤ ꯊꯦꯡꯀ꯭ꯌꯨꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯄꯟꯕꯨ ꯄꯜꯂꯝꯗꯦꯅꯦ꯫ ꯄꯣꯏꯔꯩꯒꯤ ꯋꯥ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯂꯝꯉꯥꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯕꯨ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯈꯤꯕ꯭ꯔꯥꯅꯦ? ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯆꯗꯦ꯫ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤꯅ ꯎꯔꯩ ꯄꯥꯔꯩ ꯈꯨꯝꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯃꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯣꯏꯔꯩꯅ ꯃꯃꯥꯟꯅꯕ ꯀꯅꯥꯝꯇ ꯌꯥꯎꯗꯅ ꯂꯝꯉꯥꯟꯕꯤꯕꯨ ꯒꯦꯠꯇ ꯉꯥꯏꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯒꯦꯠꯇ ꯆꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯂꯝꯉꯥꯟꯕꯤꯕꯨ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯈꯤ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯄꯣꯏꯔꯩꯅ ꯍꯥꯏꯕꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯈꯔ ꯍꯜꯂꯝꯃꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤꯅ ꯄꯣꯏꯔꯩꯗ ꯍꯥꯏꯔꯛꯏ, ꯍꯣꯏ ꯆꯨꯝꯃꯦ, ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯗꯣ, ꯑꯩꯒꯤ ꯃꯤꯡ ꯂꯝꯉꯥꯟꯕꯤ ꯀꯧꯋꯦ꯫ ꯄꯣꯏꯔꯩꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣ, ꯑꯩꯒꯤ ꯃꯤꯡꯅ ꯄꯣꯏꯔꯩ, ꯑꯗꯣ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨꯕꯨ ꯑꯁꯦꯡꯕꯩꯔꯣ? ꯂꯝꯉꯥꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕꯒꯤ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯄꯣꯏꯔꯩꯅ ꯑꯣꯏꯍꯜꯂꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯃꯔꯥꯏꯕꯛ ꯐꯕꯅ PSFꯀꯤ ꯊꯕꯛ ꯑꯃ ꯐꯪꯂꯦ꯫ ꯄꯣꯏꯔꯩꯅ ꯊꯕꯛ ꯁꯨꯇꯤ ꯐꯪꯗꯨꯅ ꯊꯣꯛꯂꯛꯄꯗ ꯅꯣꯡꯃ ꯂꯝꯉꯥꯟꯕꯤꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯎꯅꯈꯤ꯫ ꯂꯝꯉꯥꯟꯕꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ, ꯑꯉꯧꯕ ꯃꯆꯨꯒꯤ ꯈꯨꯗꯥꯡ ꯀꯛꯄꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯪꯂꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯂꯝꯉꯥꯟꯕꯤꯒꯤ ꯊꯥꯗꯣꯛꯂꯤꯕ ꯁꯝꯂꯥꯡꯗꯨ ꯋꯥꯏ ꯋꯥꯏ ꯇꯥꯔꯤ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯔꯔꯣꯏꯗꯕ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯂꯝꯉꯥꯟꯕꯤꯅ ꯂꯥꯛꯄꯗꯨ ꯄꯣꯏꯔꯩꯅ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯕꯣꯂꯦꯔꯣ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯑꯒ ꯂꯝꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯈꯥꯝꯈꯤ꯫ ꯕꯣꯂꯦꯔꯣ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏ, ꯁꯛ ꯌꯥꯝ ꯐꯖꯩꯀꯣ, ꯆꯠꯂꯁꯤꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯈꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯄꯣꯏꯔꯩꯅ ꯎꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯂꯝꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯕꯣꯂꯦꯔꯣ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯈꯜꯂꯤꯅꯣ, ꯀꯥꯈꯠꯂꯛꯑꯣꯗꯅ, ꯑꯁꯥꯏꯐꯥꯎ ꯀꯣꯏꯔꯨꯁꯤ꯫ ꯂꯝꯉꯥꯟꯕꯤꯗꯨ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯈꯨꯝꯃꯛꯏ, ꯀꯥꯏꯗꯒꯤ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯆꯩ ꯅꯤꯔꯤꯁꯤꯅ? ꯂꯝꯉꯥꯟꯕꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯥꯔꯤꯗꯒꯤ ꯅꯨꯄꯥ ꯈꯔ ꯀꯨꯝꯊꯔꯛꯑꯒ ꯍꯥꯏꯔꯛꯏ, ꯑꯣꯏ, ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯗꯣ
ꯀꯤꯖꯕꯗꯒꯤ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯥꯏ, ꯍꯦꯔꯣ ꯌꯥꯎꯔꯝꯃꯤꯅꯦ꯫ ꯃꯁꯤꯅꯅꯤꯅꯦ ꯁꯤꯒꯤ ꯂꯁꯤꯡ ꯃꯐꯣꯟ ꯃꯥꯟꯕꯤꯁꯤꯅ ꯄꯦꯇ꯭ꯔꯣꯡ ꯄꯦꯇ꯭ꯔꯣꯡ ꯉꯥꯡꯉꯤꯁꯤꯗꯤ꯫ ꯑꯣꯏ ꯂꯁꯤꯡ ꯃꯐꯣꯟ, ꯅꯪ ꯍꯧꯖꯤꯛ ꯅꯪ ꯍꯦꯔꯣꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯄꯣꯏꯔꯩꯅ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯁꯤꯕꯒꯁꯤꯕꯨ ꯏꯀꯤ ꯀꯤꯕꯤꯗ꯭ꯔꯕꯣ?" ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ "ꯀꯔꯤ? ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯗ ꯃꯈꯣꯡꯅ ꯀꯥꯎꯔꯛꯈꯤ꯫ ꯄꯣꯏꯔꯩꯗꯨ ꯂꯩꯃꯥꯏꯗ ꯇꯨꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯐꯨꯅꯈꯤ꯫ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯕ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯄꯣꯏꯔꯩꯅ ꯕꯣꯂꯦꯔꯣ ꯑꯗꯨꯗ ꯇꯣꯡꯉꯛꯄ ꯃꯤꯑꯣꯏ 4 ꯃꯊꯟꯇꯅ ꯐꯤꯂꯝꯒꯤ ꯍꯦꯔꯣꯒꯨꯝ ꯇꯞ ꯇꯥꯈꯩ ꯐꯨꯊꯈꯤ꯫ ꯂꯝꯉꯥꯟꯕꯤꯅ ꯄꯣꯏꯔꯩꯗ ꯍꯥꯏꯔꯛꯏ, "ꯇꯥꯃꯣꯇꯣꯟ, ꯍꯥꯠꯂꯣ, ꯍꯥꯠꯂꯣ! ꯃꯣꯏꯁꯤꯡꯗꯣ ꯂꯣꯏ ꯍꯥꯠꯂꯒ ꯐꯒꯗꯕꯅꯦ꯫ ꯊꯤꯟꯖꯜꯂꯨ, ꯊꯤꯟꯖꯜꯂꯨ, ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯀꯣꯛꯁꯤꯡꯗꯨꯗ ꯀꯤꯟꯗꯨꯅ ꯊꯤꯟꯖꯜꯂꯨ." ꯃꯗꯨꯗ ꯄꯣꯏꯔꯩꯅ, "ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯩ ꯇꯥꯏꯞꯇ ꯅꯪ ꯑꯃꯨꯛ ꯐꯨꯒꯦꯔꯣꯁꯦ?" ꯂꯝꯉꯥꯟꯕꯤꯅ, "ꯇꯜꯂꯤꯗ, ꯈꯨꯠ ꯅꯥꯅꯤ." "ꯇꯥꯃꯣꯇꯣꯟ, ꯑꯃꯁꯦ ꯅꯨꯡ ꯄꯥꯏꯈ꯭ꯔꯦ, ꯊꯣꯝꯃꯛꯑꯅꯤꯌꯦ." ꯄꯣꯏꯔꯩꯅ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃ ꯅꯨꯡ ꯄꯥꯏꯗꯨꯅ ꯄꯣꯏꯔꯩꯗ ꯊꯣꯝꯅꯕ ꯇꯧꯔꯝꯕ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯕꯦꯛ ꯀꯤꯛ ꯑꯃ ꯁꯦꯠꯆꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯨ ꯍꯜꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯝꯉꯥꯟꯕꯤꯅ ꯄꯣꯏꯔꯩꯗ ꯍꯥꯏꯔꯛꯏ, "ꯇꯥꯃꯣꯇꯣꯟ, ꯌꯥꯝ ꯀꯜꯂꯤꯀꯣ ꯑꯩ ꯅꯨꯄꯥꯁꯦ." ꯄꯣꯏꯔꯩꯅ ꯈꯨꯝꯃꯛꯏ, "ꯀꯟꯕꯅꯤꯍꯦ, ꯑꯗꯨꯝ ꯌꯥꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯂꯝꯉꯥꯟꯕꯤꯅ ꯄꯣꯏꯔꯩꯗ ꯇꯥꯃꯣꯇꯣꯟ ꯀꯧꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯄꯣꯏꯔꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ, ꯃꯥꯅ ꯑꯇꯣꯝꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯂꯝꯉꯥꯟꯕꯤꯅ ꯄꯣꯏꯔꯩꯗ ꯅꯨꯡꯁꯤꯅ ꯇꯥꯃꯣꯇꯣꯟ ꯀꯧꯔꯤꯕꯁꯦ꯫ ꯃꯕꯥꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯄꯣꯏꯔꯩꯅ ꯂꯝꯉꯥꯟꯕꯤꯗ ꯉꯁꯤꯗꯤ ꯃꯈꯣꯏꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ, "ꯉꯁꯤꯗꯤ ꯗꯁꯥ ꯌꯥꯝꯅ ꯄꯥꯡꯗꯦ, ꯀꯣꯟꯅ ꯆꯠꯁꯤ ꯍꯥꯏꯅ ꯌꯥꯗꯦ." ꯄꯣꯏꯔꯩꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯉꯥꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯕꯔꯅꯥ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯄꯣꯏꯔꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯂꯝꯍꯥꯡ ꯑꯃ ꯌꯧꯔꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯕꯣꯔꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇꯒꯤ ꯅꯨꯄꯥ ꯈꯔ ꯊꯣꯛꯂꯛꯈꯤ꯫ ꯂꯝꯕꯤꯗꯅ ꯕꯣꯂꯦꯔꯣ ꯒꯥꯔꯤꯗꯨ ꯐꯩꯅ ꯊꯠꯆꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯉꯥꯟꯕꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯉꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯤꯁꯤꯕꯣ?" ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ, "ꯍꯣꯏ ꯅꯨꯄꯥ, ꯅꯪ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯗꯤ ꯂꯁꯤꯡ ꯃꯐꯣꯟꯁꯦ ꯊꯅꯝꯃꯨ, ꯑꯗꯨꯒ ꯅꯪ ꯆꯠꯈꯤꯕ ꯌꯥꯒꯅꯤ꯫ ꯉꯁꯤꯗꯤ ꯃꯥ ꯑꯩꯈꯣꯏ 4ꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯍꯜꯂꯒꯦꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 4ꯗꯨ ꯅꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯄꯣꯏꯔꯩꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯐꯨꯅꯈꯤ꯫ ꯂꯝꯉꯥꯟꯕꯤꯅ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯣꯂꯦꯔꯣ ꯑꯗꯨꯗ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯅꯥꯃꯟꯕꯗꯒꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯒꯤ ꯂꯝꯉꯥꯟꯕꯤꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯣꯏꯔꯩꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯝꯉꯥꯟꯕꯤ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯝꯉꯥꯟꯕꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯆꯩꯇꯨꯞ ꯑꯃ ꯈꯨꯟꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯌꯥꯎꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯔꯛꯈꯤ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯃꯥꯗꯨꯅ ꯐꯨꯅꯔꯤꯕꯅꯤ꯫ ꯄꯣꯏꯔꯩꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯄꯣꯏꯔꯩꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯣꯏꯔꯩꯗꯣ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤꯅ "ꯇꯥꯃꯣꯇꯣꯟ, ꯇꯥꯃꯣꯇꯣꯟ" ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯝꯕꯅꯤꯅ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯎꯈꯤꯗꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯝꯉꯥꯟꯕꯤꯅ ꯀꯞꯄꯗꯨꯗ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯂꯝꯉꯥꯟꯕꯤꯗ "ꯅꯪ ꯆꯦꯟꯈ꯭ꯔꯣ, ꯅꯪ ꯆꯦꯟꯈ꯭ꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯄꯣꯏꯔꯩ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯝꯉꯥꯟꯕꯤꯅ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠ ꯄꯥꯏꯔꯨꯕꯗ ꯅꯣꯡꯃꯩꯗꯣ ꯊꯦꯡꯅꯔꯦ꯫ ꯂꯝꯉꯥꯟꯕꯤꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯦꯞꯈꯠꯂꯛꯈꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯥꯅ ꯅꯣꯡꯃꯩ ꯄꯥꯏꯔꯝꯕ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯈꯪꯍꯧꯗꯨꯅ ꯂꯝꯉꯥꯟꯕꯤꯅ ꯄꯣꯏꯔꯩꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯄꯥꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯣꯏꯔꯩꯒꯤ ꯃꯇꯨꯡ ꯏꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯦꯝꯍꯧꯔꯤꯕ ꯅꯨꯄꯥ 3 ꯑꯗꯨꯗ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯃꯈꯣꯡꯗ ꯄꯥꯟꯕ ꯌꯥꯎ, ꯃꯈꯨꯠꯇ ꯄꯥꯟꯕ ꯌꯥꯎ, ꯃꯀꯣꯛꯇ ꯄꯥꯟꯕ ꯌꯥꯎ ꯇꯧꯗꯨꯅ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ꯫
ꯑꯗꯨꯗꯒꯤ ꯂꯝꯉꯥꯟꯕꯤꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯆꯗꯨꯅ ꯇꯥꯃꯣꯇꯣꯟ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯏꯕꯥꯅꯤ ꯊꯨꯡꯅꯁꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯊꯟꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯁꯤꯔꯕ ꯃꯇꯨꯡ ꯂꯥꯏꯔꯩꯕꯥꯛꯇ ꯁꯤꯗꯕ ꯃꯄꯨꯅ ꯂꯝꯉꯥꯟꯕꯤꯗ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯅꯊꯟꯇ ꯁꯤꯖꯕꯅꯤꯅ ꯄꯣꯏꯔꯩꯒ ꯄꯨꯟꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯃꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯄꯣꯏꯔꯩꯅ ꯁꯤꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯕꯥꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯅꯕꯥꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯖꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯝꯉꯥꯟꯕꯤ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯝꯉꯥꯟꯕꯤ ꯊꯃꯣꯏ ꯀꯥꯏꯅ ꯄꯣꯏꯔꯩꯒꯤ ꯊꯋꯥꯏꯅ ꯑꯣꯟꯈꯤꯕ ꯔꯥꯍꯨꯜꯕꯨ ꯁꯤꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯕ ꯀꯅꯥꯁꯨ ꯌꯥꯎꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕ ꯃꯪꯂꯦꯝꯕꯅ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯒ ꯁꯤꯗꯕ ꯃꯄꯨꯒ ꯌꯥꯅꯈꯤꯕ ꯑꯗꯨ ꯅꯪ ꯀꯥꯎꯔꯕꯔꯥ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯔꯥꯍꯨꯜꯗ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯦ ꯄꯤꯔꯅꯨ ꯍꯥꯏꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯖꯕꯗꯨ ꯂꯝꯉꯥꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯍꯣꯏ ꯏꯄꯨ, ꯑꯩ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜꯗꯨ ꯇꯨꯊꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯔꯥꯍꯨꯜꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤꯒꯤ ꯊꯋꯥꯏꯅ ꯔꯥꯍꯨꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, ꯇꯥꯃꯣꯇꯣꯟ, ꯑꯩꯅ ꯅꯪꯕꯨ ꯄꯨꯈꯤꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ꯫ ꯅꯪꯅ ꯆꯩꯔꯥꯎꯕꯒꯤ ꯀꯣꯏꯔꯨꯕ ꯍꯜꯂꯛꯄꯗ ꯂꯛꯅꯕꯗꯣ ꯑꯗꯨ ꯑꯩꯅꯦ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯗ ꯂꯛꯅꯕꯗꯣ ꯑꯗꯨꯁꯨ ꯑꯩꯅꯦ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯒ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯒꯜꯂꯤꯗꯨꯕꯣ? ꯐꯔꯦ ꯇꯥꯃꯣꯇꯣꯟ, ꯑꯩ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯅꯤꯡꯉꯝꯗꯅ ꯍꯟꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯈꯥꯏ ꯇꯧꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯂꯝꯉꯥꯟꯕꯤꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫